Kangpokpi Police Amadi CRPF की पर्सनल सिंगना मार्ग हिल रेंज ता सारंबा कुकी मिलिटेंट्स सिंगी बंकर थुगाइख्रे हाइरी पावसिना मखा ताना हाई ngasi ayo combined team asina thiba humbagi thabak chathabada bunker sing adu thengnarkhibani hairi makha tana mafam adu ki akoibada su thiba humba chathaki khongthang asina lamdam adomda mahausagi phibam hanjilakna ba khonabada mateng oiragani hairi numinini gi mamang da su district asimaki gamify da lona yadaba Lona yadaba structure sing asi Thugaikhre thabak chathakiba laikhrabani. Kangpokpi Police Amadi CRPF की पर्सनल सिंगना मार्ग हिल रेंज ता सारंबा कुकी मिलिटेंट्स सिंगी बंकर Thugaikhre Hairi पावसिना मखा ताना हाई ngasi ayo combined team asina thiba humbagi thabak chathabada bunker sing adu thengnarkhibani hairi makha tana mafam adu ki akoibada su thiba humba chathaki khongthang asina lamdam adomda mahausagi phibam hanjilakna ba khonabada mateng oiragani hairi numinini gi mamang da su district asimaki gamify da lona yadaba Lona yadaba structure sing asi Thugaikhre thabak chathakiba laikhrabani.